State asida thokliba irang asigi manungda hanna yelakhidraba leibak asigi Prime Minister Narendra Modi Manipur laknawgi tharong tawriba asigi damakta Imphal amadi Churachandpur hena akanba section thorang lomkutre Prime Minister Narendra Modi na Manipur lakadoriba asigi mangwina Prime Minister na tonggadaba convoy yaung Special Protection Group SPG gi Additional Director General ADG ngasi Imphal la thunglakre pawasin high PM convoy ge konana lakhiba SPG gi kangbu aduna ngasi maruoiba Imphal gi kangla amasung Churachandpur gi mifam pangthok phamda ahenba inspection sa thaba hukre Prime Minister Narendra Modi laklaga Imphal mifam bangtokpam oigedoriba Kangla Fort ki leiriba amadi Kangla Pat ki akoibada Indian Army Assam Rifles CRPF amasung Manipuri Police ki apunba security force sing section tharong lokhat ki baga loidana stand guard amasung sniffer dog fudura section tharong lokhat ki amarom Imphal gi manungda leiriba lambi thong kaya semjin badana tana masu sing sangjin bagi thabu kaya su sathakre loidana bir tikendraji Imphal International Airport gi Kangla phawbagi lambi gi nak et leiriba sing masu mamen sangjin bahukre panbe abadi Prime Minister kongsit ke manungda Manipuri Police ki nauna saba police headquarter amasung secretariat building sangga bayang tongan ba project kaya su ure ping tamlagani state as thokli irang asi hek horokpada gi leibak asi gi mapi mapani hairi Prime Minister Narendra Modi na ngasi pawa Manipur gi matang da wa amata ngang Kiba Leite sahi ahum faraka doroba matam asida Modi lakari haib gi thorang tawri amarom dana thokli irang asida mioi lising humpu lanjenakre mioi chani gi humpu laikidre Handakta India lenga kamasung Manipur lenga Kim Hu Singh suspension of operation su na hona na kuek pina kiba Kuki lal haulup sing na hojiksu lambi sathok sa sentawriba sing da sek tawba nongmoi kapa mi phu chaiba yauna terrorism ki thabu kaya sa thari haina phongdok pagaloi na thadau inpi Manipuri TIF na asigumba thodok sing asibu condemn taruli thadau inpi Manipur ki joint general secretary Mangau thadau na kuek pidun thadau paserul amade Kuki su group na lepten sa thariba terrorism ki thabu kaya marik sumna palakli ngarang September 9 da sana kainten Imphal rotas chen bas amada Kuki National Army gi militants sing na passenger sing bu kihan khanghan bagi thabuk sa thaki September 3 ta modbung thadau yumthong khuding gi kotuna namduna selkhai ke September manga da KNO gi KNFC gi kadar sing na Churachandpur district ta jawjang te khulgi sip hen kopau hauki pusathi na pusai bagi thabuk sa thaki September 3 da Delhi da su sangtok khuyek hek pina khiba kakpokpi district ke khongjang area da kai hauruba tawduna nongmai kaya kaptuna miyam da kihan khangan bagi thabuk sathaki hairi asumna su tawnakra militant sing na Kuki supremacy ideology yokhatpo oina violence amasung criminal gi thabuk kaya sathari misam miyam sing na sathok sasen tawba jahandraba su makui athing be yaudana free da operate tawali haina serula duna pali Kuki organization sing militant civil amasung search group sing asigumba terrorism gi thabuk sing asida tumin na laiseli natragana makoi gi lusing basing da defend tawri asigumba thawong asida Gaza da Hamas ki matakta sataba thabuksing aduga manare haina su maral siki makhuida bukulai tharaktraba dikari su kaite haibagi mong de lengak na militant group sing asibu free the operator holi lengak na micham miyambu ngak sen bagi mahuta militant group sing pelhan na boho na tuna leire haina lengak ta maral siri hauji global super power ni haire India lengak na satari ba thawong asidi hauji leire ba problem asi solve to bagi mahutta tangdu leita handana boho na badal leire haina suthado inpi Manipur gi zero lasina aroi bada phongdorakli BJP ki North East coordinator Sampit Padram sang Manipuri incharge Ajit Gopsat ani hayeng nungtil pung amaga minatara ga mangarom tabada Imphal da yorak lagani hairi hiramasigi matang da party asigi messenger pemioi amana hai makoi ani na lakador pasi Prime Minister gi khongsat ka mari na party asigi level da sem saba sillang ba kaya adu yingsin na bani hairi lebak asigi Prime Minister Narendra Modi lakani haibgi thorang thori base tampak ki lebi BJP ki MLA sing Raj Bhavan da governor unaksam matung ngase su governor Ajoy Kumar Bala masamak Churachandpur satuna Kuki zo Purup ki BJP ki MLA sing district asida DC office ta unadun bifam pangthokre ngasi ayuk pung taraga makhairom tarakpa adwai degi hauduna pangthokhiba bifam aduda High Court AC ki MLA Paunillan hokip Churachandpur AC ki MLA khauti henglep AC ki Lejamang hokip Thanglun AC ki Bungjangil Palte Tipaimuk AC ki Ngursalur Sanati amadi BJP Churachandpur District President Thangnam Haukip su sarugya thajabe yabam famdagi famgo paun hai ngasi Manipuri Governor Ajoy Kumar Bala amadi Kuki zo MLA sing punna phamina duna pangthoke mifam adu kari karamba agenda no haibadi sapsana khangba leitri adu moinamak status ta thokli birang asida wama set ama fabungang dana laki paleba kasi Prime Minister Narendra Modi thasi ki tarafum dai lakani haina thorang tawriba asigi matangda kupna khanna bani hairi pawsina makhata na hai governor na phamina duna pangthoke mifam adu ki khudong saba lauduna Kuki zo BJP ki lusing basing na Prime Minister Kuki zo gi stakeholder sing maru ina CSO sing unadun wari sanaba sinpina ba taksin ki governor gi meke dagi Kuki zo BJP gi MLA sing na pukalaki wafam adu tarbu matungda higher
authority the proposal adu thage haina thajaba piram ki hairi mathangi update asina Laibak asigi Prime Minister Narendra Modi na Manipur da laglaga miyam na pambagi matung ina popular lenga ama sem laga dina traga na sem loi haibasi haujiki oida sapsan na haiba ngamloi ing tap na leiraba kakta tanu bulaiga sem bayaw na miyam na pamba pugna mapangtok po ithokani haina thongju assembly constituency gi MLA thongam biswajit na phongdokre khongman John 4 da leiba Social Worker Congress SWC Club ki building gi ani suba floor sangabagi thauram da saruk yaradu na wafak masimhak na phongdokibani Tauram gi athoi meeting den oina saruk yakiba MLA TS Biswajan Paumising Hai Manipur gi oiriba pe masigi matang da parliament da Prime Minister Narendra Modi na thamoi sokna thamkiba wafam lamdam sigi miyam na kaw phom thokte matang gi oina Manipur da PM soidana adum lakani state asida PM lakpa haibasi ing tappa prok nabagi damakta lakadori bani adum oina Manipur da PM lakpa gi sapsaba mafam amadi matam di mari leina official sing soidana thoglaki gani matam du Pawa miyam punna ngai minasi PM na Manipur da lakpa tarbadi mahaki kongset asida state asigi miyam gi apamagi matung ina popular lenga ama semla bana trangana semlam da bahai se hojing maki wena di sapsana haibe ngamloi ing tappa lebak khakta no balenga semba yauna miyam punna mak pamliba sing tabuk to anthok pungam gani thajai ing tappa lehan bangam da bana violence thoktuna ngasi state asigi miyam na awaba thingnari bani mahak na hai Laibak asigi PM ne status da lakpa matam da BJP party ko ine leiriba mihut singi miyam gi damakta phongdok lebu wafam adum leiram gani thajai maram aduna miyam gi apam bathabu oina onthokna bohona bai basi BJP party gi mihut singi pandamni Ministry of Home Affairs ke Kuki kulai pai basing the suspension of operation sugi yan ko ek pina ki bede yaw ki wafam sing adu thabu koina paikat pai basi security ki khutta leiba mani ko ek pina ki bat yaw riba national Highway gi free movement lehen bayaw na palibo wafam sing adu karama matam da sapsana thabu koina onthoka da bagi haiba CPR lenga ki akhanna ba thorang soidana leiram gani thajai Ladakh ta Siachen base camp da sobu unpak ama ningkhai rakhiba da ngasi agnivir ani yauna army personnel ahum sikre malem gai khwaidagi wangbal lanban am oiriba Siachen rescue operation ama sathari lan missing adu maha regiment gini amasung Gujarat Uttar Pradesh amasung Jharkhand gi musing ni pung manga nanduna laikiba matung makhoi sikibani army captain ama kankhre foot Lising kunrom gi awang badal line of control LOC gi awang thangma masin da leiba Siachen glacier do unpak sing ningkhai ba toina thoi mafam adugi Temperature sang naina -60 degree Celsius ta lei subsector Hanif ta unpak ama ningkhai rakhiba da 2021 da Siachen da lanmi ani sikhi pung taruk sang na honar ba matung athai lanmi sing amasung porter sing kanki atopa asobu unpak ningkhai ba ama da su 2019 da lanmi mari ama supporter ani sikhi foot lisingam sanipan gi awang budal leiba post ama gi manak ta lanmi nipan gi group ama patrolling tawring ede unpak adu ningkhai rakhibani unpak ningkhai ba degi Khwaidigi basing yamna sikiba adu Arunachal Pradesh ki Kameng sector da lan miteret sikiba 2022 dani Kashmir amasung awang nongpui ki atai high altitude area sing amasung Siachen glacier da unpak ningkhai ba toina thoki haide Nepal gi Prime Minister KP Oli resign tawkhre miyamna Finance Minister phukre hana gi PM Deuba gi mamai kaikhre Nepal la sathiba imu naimu tanaba anti corruption protesting da harul sing da leiba kasigi hana gi Prime Minister Sher Bahadur Deuba amasung hakinupi Arju Rana Deuba Foreign Minister Phukre Sauraban ha singna political gi lusing ba sing cabinet minister singi yum sing amasung official building sing tamai thakre party office sing amasung police station sing pawba khakidre social media da lebak sin thung nothing ba ama thamki bagi matung ina khanghau da na horaki ba protester sing aduna mioi taraga mapan sikre amasung sahum hena sokre miyam gi sathira ba protesting adu da gi Nepal gi Prime Minister KP Sharma Oli na social media da thamba thing ba adu lauthokre amasung mahak masamak Prime Minister famdegi result tawkhre Social media thamliba athing bul lautu social media thing nabagi mahutta corruption lautu haiba protester sing na lauki konung Kathmandu street sing da miyam na finance minister Vishnu Prasad Paudel tanakre o natai na bamai den ha protester amana songsilaki amasung minister adu da kauki madu da mahak tuki amasung anganggo masugi wal amada yaisen ki register tawdaba platform kunga taruk ta government na access kathat ki matung million kuntragi Himalayan lebak adu Facebook YouTube amasung X yauna social media site ke amarum irai numita thingjen ki masigi mamangda center left Nepali Congress ka magi Communist Party na coalition government ama semla batung da hoki sahida magi mari suba tam hoki Prime Minister KP Sharma Oli bu yamdra bada mioi taraga mapan siki sahi ka gi manung da khwaidegi misi minia thok operation sing gi manung da
नोंमगी मतुंग नहा प्रोटेस्टर सिंह फम थादोकनब डिमांड तौरखिबा मतुंग रिजाइन तौखरे मिनिस्टर ओली ने रिजाइन तौखिबा मतुंग नेपाल प्रेसिडेंट रामचंद्र पाउडेल सु फम थादोखरे सोशल मीडिया साइट सिंग द अथिंग थंबा अदु गवर्नमेंट ने लौथोखरब फाउदसु प्राइम मिनिस्टर न फम थादोखिबा मतुंग अतोप मिनिस्टर अहुम सु फम थादोखरे मसीगी ममंग थासीगी ngasi मिनिस्टर ओली 73 na Nepali political party pumnamaki mifam ama share lawkhre amasung hingsa asi leba ki interest na te wathok asida solution phangnaba ikhuina shanti oiba dialogue ama chathanaba hotnagadabani haiki adum oinam Nepal da prime minister pham thadokraba sum maduna masana tana government ture haibana te Mr. Oli the head of the executive ni amasung Mr. Paudel na head of the government ni hauzik kimakti Nepali government gi laibak Sengna khangdri order adum hanjendri fawa anoba government ama semdri fawa army na administration adum paigani haina report singna haidi Russian attack ta yamdrabda misam kungama thoi sikre Zelensky na global sanctions demand tawkhre Ukraine gi Donetsk region da Yaroba khundanga si leba ponumita Russian glide bomb na attack ama tawrakre Pension sing yen thokling ede misam kun hena secret attack adu batam thina chawkhattabani haiduna Ukraine President Zelensky na Moscow gi mathakte hena kanba sanction sing amasung hena kanba khongthang sing lokatuna paukhom pina ba international community da appeal tawkre malem asina tumina leiroidabani malem asi tanduna leiroidabani United States ke paukhom ama mathau tai Europe tagi paukhom ama mathau tai G20 ge paukhom ama mathau tai Russia bu mi hatpa lefan na ba kanba thabuk sing mathau tai haina ex thagat pa post amada Zelensky na haiki Russia gi President Vladimir Putin amasung Zelensky gi haktheng nan unabagi wafam adu US President Donald Trump na hongdokiba matungdagi mami samkhre Putin na Zelensky bu wari sananabagi damakta Moscow da lakna ba haiki madu yaba ngamloidabani haina kiba na kakthaki santi gi yanarul ama haibasida Russia na khudum chalibana tragan maset oina pairiba Crimea Donetsk Luhansk amasung Zaporizhia gi terrorist sing amasung Ukraine na thadok pa yadaba gani haina Russia na makata na kan taksinduna leiri adum oinamuk President Putin na territorial asasing asi madudagi so hena paktok sauthok po oiba yai haina anuba ingit sing na uli Russia gi chief of general staff Valery Gorosimov na Augusta paudam amada ukibada map amana hairiba region manga adu khakta natana dividing line amgi Russia gi na kanda Ukraine gi territory sing amasung Odessa amasung Mikol da su yauri haire Modi gi khongsat ke mangoina na UN sena laloniti ki processing puthok pusin tawba thingba hukre Indo Myanmar ngam kai paring da Manipur gi Myanmar ga taina ba saruk da BJP lengak na satna lamba free movement regime lauthokraba matung ngam kai paring da sambal khaba gi thabuk pu akan mungdi yaning da phongdor gi United Naga Council amsung Naga furup ki tongan tongan BCS hosing gi mihut sing na makoi gi demand asigi matang da mamang thagi kun ga daruk to home ministry official sing ga Delhi da unadun phong pang thokpa da yana bu puruk ta gi demand ani sigi taksila duna ngarang numidang amasung ngasi ayuk ki lona ba hing nungai dagi Manipur gi nakata ba area sing da lalun khongjang asina dalon itiki processing putok pusin tawba thingjelagani haina UN sina tha asigi ahum da lauthokibagi matung ina khongjang asi sanction ba hokre